Tom TV bu miyeng tabiri ba puna mapu taram na okchari masi adong gidamakta anauba program ama puda lakchari akoigi program Promising Stars kudol tamjage ahamba episode ta kudol tamjaga dori basi akoi mimicry gi lamda aduki matik akoi punamaki thamoi bu joy tawba ngamlibi pari amadi Sangeeta kudol tamjage ahamba maktada pari amadi Sangeeta bu Tom TV gi makai tegi taram na okchari Kana cari Tom TV. Duga Tom TV bu miyeng tabiri opuna mubusu pari aramam na ikono koyam jabu kaloi na kai kumna butchari. Sangeeta bu su koi Tom TV mai kai tegi taram na okchari ado ngasi se koi yam nungai na akoi ngasi gi thoram masi ngasi program masi akoi yam entertain oina yam nungai na noga wari watai sanamina si dramatize oina macham sa khasi khara tawminaraga yai ko pari Yai che. Sangeeta yai ko yam nungai je ado pari si akoi gi ngasi gi so si bhodok cha dringai da ko pari gi pokna pham lamdam aduga akoi gi isa gi apopi ma baba mi una mak singop tang han thambi Tamjage ai mayang Imphal thana maning khunau dagi mingna pari arambam duga ise lekai dati pakasana haraga dikhane ise ado pari arambam ay duga akoi babas gi mingna arambam Jenta Singh duga akoi mana maibam dagi ni duga arambam mongbi ibithoi devi koi chinau si ahum nupa ngakta ni nupi imtiaude aduga iyam nupi tire naw pa mai khadale nupi tire aina pakhang moina je Lejari, yai moy. Pakhang moina lejari. Yai moy lej. Mayam pari se pakhang moina lejari haibiri. Ado makha Sangeeta dam jasage. Sangeeta gi supongna phamlam dam amade popi ma ba sinau kya sugi haibal chingba amtang tham. Ai giming Sangeeta Rajkumari ai wangkhai thambal khongdagi ni aduga ai gi pabung giming na RK Laksana aduga ima giming na RK Ongbi Daishram Sanatombi khoi ichil ina ohumni aina atombi nupa na ahan nupi ani Yam nungai je akoi puna makna akoi pari amadi Sangeeta si kadai de no kanano habasi hanasu dum anam bana di loi khangna jarabani adubu khangdaba khoi Tom TV bu yengbi ba bir sindan auna mo khoi saktak sabai tanja du lojabani pari si aina tahonin basa pari si samna khoi character masang khokta hana dramatize tawminarasi ko ade pari si na saningba hero natraga khoi bad ki oiro character amada kanabu mimicry tawga kanai khonjel bu saraga tawk toino habase khoi puno mona ngai leire ba hambase adum ta hana khudol tambi Pedro mukai se mafam jeju na girba khoi daratan mai khonjen da dum haujarai haubi Hello ai yam sa thi na nungai ha maramdi nupa ai koi na nupi koi badi kala tan thing ri hajari ba aduga nupi sing na nupa koi badi athing ba lerek pasi ai yam sa thi na nungai yungi nupi sing di karim tamasi le ngaroi aduna nupa ai koi na koi badi makala am koi bi ani aduna ai yam sa thi na nungai katta thank you ai di nang jamu pho udri kai no ne kaino nangya ibu yumsida pura aga nang udri ai se kai gino nang ai gite magamana di ya kaya mo yamu khairaga dom sibu koi birorge so han ngamor ka hai sibu kari wafam no adugumba singdo harakadaba orabdi ai bu kaidobagi mafamsida pura amino ai di icham cham na mana sida mafamsida chatlosi haidu da lakpade akoi achumba wari natana atopamta sanadi ai di ko sum sawning e masidi kaya ai yam kare e kali ure nang mu ka tam tha ko ne tap tha bagi matam natre hoji wari se law dori bo yu se sala ko dia ro ye haibiro tajara nupi si ai masa khang de ne ma si ka dai de no kali no nang na mi gi mung manung gi relation thugai na balai se nang ya phau ga di ngariya jing kong da pukha da nang ngariya jing kong da thabak sualura nang dugumba haiba yaba bidi na khanbra ise nang aise kanano khangbra haiba wa sing se tare dana hero kaya mo yam sara koi birurage hero budi yam sa da na ti da ai na mani be si sa la ma chala ga sen ji cha ta ba ji da moi na mami che chera dura no da loi ngau ru cha oh somse phajaba sadana phone da koi biriro makhon kya sabiro koi birurage kana sabirurage mathang da tajage haibiro dana khonjen budi yam sa ra koi ra pon da somna koi matam dana ka ma haibiro matam da kana ne khallaga phone tawbirakhige mana par
नखोइने एबो अदुक चाव इराल पिगदबो ओरबदि आई असिंबा हाइगे आई होजिम आई ते हाइबगी मनाक्ता चतुना असिंबदो खंगदबा आई होनगनी अगांग से कप्पे kana sara koi bi rino habdo hai biro hai ai na sabasi madi boni da yam ngau le ma oh ada ina boni ki konde cha 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 makala na sajan ma deke ma de mo da tu le da karamba wa hai gi boni da ngau ri ba mana ai hai ke ya hai bi adu ita ra ke nang na yam to ina ngau gi bo adu ai hai ke ya ba ta si hai bi nangi nungai bana aigi sun nungai ban nangi awabana aigi su awaban ai nang mu thamoi seng nungsi nangi da maktai sibo wan namni siwai jaru de ni mana sidai sida chatpanga maroi na tu da na musla ta lei मागी मराई बक थीबो वाई सिदा आइना गाउरो बने आइगे इराने ha haujikti akhoi hum se puna lemina doriba nang hanmanga moera ai han banga maroi ai bo hujik yam bungi manak ta kamai chatoino tai manasu ai bo thajadre ai hujik kadai da chalo habano ai han banga maroi hari adu dine somna sonia gi wakal da himbi horo somna gokul gi wakal da himbi horo akhoi di sasarage akhoi di sasarage ko wari ngak sabiyo ngai khoda wari ji kan famam to wi ji nang ni maro ma phat pang chau chau le ngen minam da de ama ji na maro ma pakap ta kapi ei ko ngau re ko nang khali ji kai ha na mo na ai na kai do buri yum na lak challa han na maro kai na ngu bu nung ni de masi nupa sin nupi bani changdana marum ta asira haurasira haubiro somna karamba wakhalon da saibini ba puna mak chairo ai ayaba pizare saibiro keman senan turanum ngang jeli ji to mileo habiro oi na selin habiyo he nang siang se da bai wara nang pak sina tharau da ha nang na se susmita basu amadi se juli basu sangwa hale je dai gino nang ai se kana ni noi khangbra ku pak sina tharak ta na nang yam nuai thank you mayam akoi Kakujani na khali asu mayam kyam yaw rasu ko tawjariba pari na tawjariba aina tawjariba Sangeeta an tawjariba kharasi akoi puna making haktang orabasu nohon jabang ambra haina khudol tamjabani makha sathal jarakpoina Sangeeta laksage Sangeeta se akoi mimicry tawbose mimicry tawbasi akoi isagi akoi pithorokpagi gun loina akoi yawrga lakpiri ni ko adu kanagum bi amana akoi se mimicry tawninge kanagum be khonjel saninge ba ko masigi matang sidadi akoi mi amata xyz ama hekta na hekta tawba ngambagi sakti se yabra honaragadi kamai tawge masigi tang tapiyo जे सेंगने हारगदि मिमिक्री तौबसे होय इसाना पोकपदगी इनबोर्न निको अदुगा ओइ तारगसु तौनिंगबा कैगुंबा मिमिक्री तौनिंग तारगदि केनो तौय अखोयगी इसागी खोंजेल जे इसागी खनाउदा यावजरिबे इशोरने पिनबिरे सिजनबसु दरकार दि ओयेना खनजे हायबदि आइना तम्मिबा मी अमगी तम्मिबा खोंजेलदो अदु येंगागा नते मागी माना तौबा डायलॉग के मेमदो तासलगा अदुम सुमाइना practice ki suma khazu pole hajaninge che phanamok aingonda pithora agasu aina tam birudhragadi kisu amaga su sanana man budu su oi yam nungai je ado khoi hairi basi sa se sahi kya de sa sahi kya de gi sigi lam sida ai se nongmadi sumaina tauba mayam sa khangbi ba oiger khanbi ba isa gi sahi kya de gi ga changsan biraga hobi rakhi gi hotna bi bas सेंगा हारकांददि दुम मिमिक्री तौबजिबुदि दुम खरा सुम तौजरे दुम हादि क्लास 10 गा कारिंगै मतम सिदा दुम खगा तौबदि दुम हौजरे अदुगा सुमाइना तपना दुम खगा तौरे अदुगा मयाम मिमांगदगा थोलकपसिदि 2012 अदाइदगी थोप हौजरे 12 सोइदि थोप पने बको अदा हौजिक मयाम पुना मगना Sangeeta thola adi makal mathengi hoi artist myam ji gi nupi ojai ba artist kudi magi khonjel je ta ba phangjerani habegi nungai ba amasu yauna Sangeeta tholok pada khoi bhabok singna harau na khora ngai ba mayam su le birem sida Sangeeta an kari habining yam harau ba phawi habji kaina habda aidi
ꯑꯩꯅ ꯁꯥꯖꯩ ꯄꯥꯝꯖꯔꯨꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯔ ꯑꯗꯨꯝ ꯁꯥꯖꯩ ꯑꯥꯔꯇꯤꯁ ꯈꯔ ꯑꯗꯨꯝ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜ ꯑꯣꯏꯅ ꯑꯩꯅ ꯉꯝꯕ ꯈꯔ ꯑꯗꯣ ꯁꯥꯖꯔꯤꯕꯁꯤꯗ ꯃꯌꯥꯝꯅ ꯃꯥꯜꯂꯦ ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯛꯑꯒ ꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯛꯄꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯖꯩ ꯄꯥꯔꯤꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯄꯥꯔꯤꯒꯤꯗꯤ ꯏꯁꯥꯒꯤ ꯆꯍꯤ ꯀꯌꯥꯗꯒꯤ ꯄꯥꯔꯤꯗꯤ ꯌꯥꯝ ꯉꯜꯂꯤꯉꯩꯗꯒꯤ ꯍꯣꯠꯅꯔꯝꯗꯧꯕ ꯃꯥꯜꯂꯦ ꯍꯦꯛ ꯄꯣꯛꯄꯗꯒꯤ ꯑꯗꯨꯝ ꯊꯣꯛꯂꯛꯄꯗꯒꯀꯣ ꯃꯈꯜ ꯃꯊꯦꯜ ꯃꯌꯥꯝꯁꯦ ꯊꯦꯡꯅꯔꯝꯗꯧ ꯃꯥꯜꯂꯦꯕ ꯑꯗꯣ ꯏꯁꯥꯒꯤ ꯆꯍꯤ ꯀꯌꯥꯗꯒꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯂꯥꯛꯈꯤꯕꯅꯣ ꯀꯔꯝꯕ ꯋꯥꯈꯟꯗꯒꯤꯅꯣ ꯍꯥꯏꯕꯗꯣ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯑꯩꯁꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯃꯤꯅꯤꯀꯤꯒꯤ ꯇꯧꯔꯛꯄꯁꯦ ꯆꯨꯝꯕꯗꯤ ꯆꯨꯝꯕ ꯆꯥꯡꯗ ꯑꯩꯈꯣꯏꯒꯤ ꯄꯣꯛꯄꯒꯤ ꯑꯗꯨꯝ ꯇꯥꯔꯛꯄ ꯆꯥꯅꯦ ꯁꯨꯃꯥꯏꯅ ꯕꯣꯅꯤ ꯁꯥꯔ ꯊꯣꯛꯂꯛꯑꯦ ꯍꯥꯏꯌꯦꯕ ꯑꯩꯁꯦ ꯋꯥꯔꯤ ꯑꯃ ꯂꯩꯔꯝꯃꯦꯕ ꯑꯩꯁꯦ ꯕꯣꯅꯤ ꯍꯟꯗꯛ ꯍꯧꯔꯛꯄꯅꯦꯕ ꯕꯣꯅꯤ ꯁꯥꯔ ꯊꯣꯛꯂꯛꯄꯁꯤꯗ ꯑꯩꯁꯦ ꯑꯗꯨꯒ ꯄꯥꯝꯕꯗꯤ ꯑꯗꯨꯝ ꯀꯨꯏꯔꯦ ꯄꯥꯝꯖꯔꯛꯄ ꯂꯥꯏꯟꯁꯦ ꯆꯪꯐꯝꯁꯦ ꯑꯩꯁꯨ ꯀꯣꯛ ꯉꯥꯎꯖꯕ ꯍꯥꯏꯇꯥꯔꯦ ꯀꯗꯥꯏꯗ ꯀꯃꯥꯏꯅ ꯇꯥꯟꯅꯔ ꯆꯪꯗꯣꯏꯅꯣꯁꯦ ꯈꯪꯗꯕ ꯑꯗ ꯑꯩꯅ ꯈꯪꯉꯒ ꯆꯪꯉꯛꯈꯤꯕꯁꯦ ꯀꯨꯏꯗ꯭ꯔꯤ ꯏꯆꯦ ꯆꯍꯤꯕꯨꯗꯤ ꯍꯦꯜꯂꯦ ꯑꯗꯨꯒ ꯆꯍꯤ 2ꯗꯤ ꯐꯥꯗ꯭ꯔꯤ ꯑꯩꯅ ꯆꯪꯉꯛꯏꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯃꯔꯨꯞ ꯒꯣꯕꯤꯟꯗꯥꯁ ꯃꯥꯒ ꯊꯦꯡꯅꯕꯗꯒꯤ ꯃꯥꯒꯤ ꯂꯥꯏꯟꯗ ꯇꯧꯔꯒ ꯑꯣꯖꯥ ꯔꯣꯍꯤꯅꯤ ꯀꯨꯃꯥꯔꯗ ꯈꯨꯔꯥꯏꯒꯤ ꯑꯩꯈꯣꯏ ꯅꯣꯛꯐꯗꯦ ꯑꯣꯖꯥ ꯔꯣꯍꯤꯅꯤ ꯀꯨꯃꯥꯔꯗ ꯄꯨꯁꯟꯕꯤꯔꯦ ꯑꯗꯨꯒ ꯑꯣꯖꯥꯅ ꯇꯧꯕꯤꯔꯒ ꯑꯦꯛꯖꯥꯝ ꯂꯧꯕꯤꯔꯒ ꯑꯣꯖꯥꯒ ꯍꯧꯖꯤꯛꯐꯥꯎ ꯂꯩꯔꯒ ꯁꯨꯃꯥꯏꯅ ꯃꯤꯅꯤꯀꯤ ꯑꯩꯒꯤ ꯄꯥꯝꯕꯁꯦ ꯅꯤꯡꯕ ꯊꯨꯡꯕ ꯑꯗꯒꯤ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯏꯆꯦ ꯂꯥꯛꯆꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯃꯈꯥ ꯆꯠꯊꯖꯔꯛꯄ ꯃꯤ ꯍꯥꯏꯗꯤ ꯃꯤꯁꯛ ꯀꯌꯥꯒꯤ ꯃꯈꯣꯟꯗꯤ ꯁꯥꯕ ꯉꯝꯕꯤꯒꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯃꯁꯤꯡꯁꯦ ꯈꯪꯗꯦ ꯑꯃꯃꯝ ꯍꯥꯏꯔꯗꯤ ꯀꯃꯥꯏ ꯏꯕ ꯉꯝꯗꯦ ꯂꯣꯏ ꯉꯝꯃꯦꯕ ꯂꯣꯏꯅꯃꯛꯇꯤ ꯉꯝꯗꯦ ꯑꯉꯝꯕ ꯈꯔꯗꯤ ꯂꯩꯔꯦ ꯑꯩꯅ ꯈꯟꯕꯗ 19 ꯃꯨꯛꯇꯤ ꯂꯩꯔꯝꯗꯧ ꯃꯥꯜꯂꯦ 19 ꯃꯤ ꯑꯃꯅ 19-19ꯒꯤ ꯃꯈꯣꯟ ꯁꯥꯕ ꯉꯝꯕ ꯍꯥꯏꯕꯁꯦ ꯑꯉꯛꯄꯅꯤꯀꯣ ꯑꯗꯣ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯌꯥꯝ ꯆꯥꯎꯊꯣꯛꯆꯩ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯁꯤꯒꯤ ꯒꯨꯟꯁꯦ ꯃꯤ ꯈꯨꯗꯤꯡꯒꯤꯁꯨ ꯂꯩꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯇꯥꯡꯅ ꯏꯁꯣꯔꯅ ꯄꯤꯕ ꯒꯣꯗ ꯒꯤꯐꯇꯦꯗꯅꯤꯀꯣ ꯑꯗꯨꯅ ꯌꯥꯝ ꯊꯤꯅ ꯑꯩꯈꯣꯏꯅꯁꯨ ꯀꯜꯂꯛꯆꯩ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯀꯔꯝꯕꯩ ꯃꯈꯣꯟꯗ ꯏꯁꯩ ꯁꯛꯄꯤꯒꯦ ꯃꯌꯥꯝꯗ ꯑꯝꯇꯪ ꯑꯩꯈꯣꯏꯒꯤ ꯚꯤꯌꯔꯁꯤꯡꯗ ꯈꯨꯗꯣꯜ ꯑꯝꯇꯪ ꯇꯝꯕꯤꯌꯨ ꯏꯁꯩꯗ ꯏꯁꯩꯁꯦ ꯑꯩꯗꯤ ꯕꯣꯅꯤꯒꯤ ꯈꯣꯟꯖꯦꯜꯗ ꯁꯛꯄꯅꯦ ꯁꯛꯄꯤꯌꯨ ꯌꯥꯏ ꯑꯗꯨꯗꯤ ꯃꯇꯦꯛ ꯑꯃ ꯁꯛꯀꯦꯀꯣ ꯁꯥꯡꯗꯕꯤꯗ ꯑꯩꯅ ꯁꯛꯄꯗꯤ ꯊꯧꯆꯣꯝꯒꯤ ꯊꯣꯏꯕꯤꯗꯣ ꯑꯗꯨ ꯁꯛꯄꯅꯤ ꯑꯗꯣ ꯊꯧꯆꯣꯝꯒꯤ ꯊꯣꯏꯕꯤꯁꯦ ꯑꯗꯨꯝ ꯁ꯭ꯇꯦꯖꯇ ꯀꯩꯗ ꯑꯗꯨꯝ ꯁꯛꯑꯕꯅꯤ나 ꯚꯤꯌꯔꯁꯤꯡꯅꯁꯨ ꯑꯗꯨꯝ ꯌꯦꯡꯕꯁꯨ ꯈꯔ ꯌꯥꯎꯕꯤꯔꯝꯃꯅꯤ ꯌꯦꯡꯗꯕꯁꯨ ꯃꯌꯥꯝ ꯌꯥꯎꯕꯤꯔꯝꯒꯅꯤ ꯑꯗ ꯑꯩꯅ ꯄꯥꯝꯖꯕ ꯑꯩꯈꯣꯏꯒꯤ ꯀꯔꯤꯕ ꯑꯩꯈꯣꯏ ꯕꯤꯗꯦꯞ ꯊꯥ ꯁꯅꯥꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯇꯧꯕꯗꯣ ꯑꯗꯨ ꯃꯇꯦꯛ ꯑꯃꯈꯛꯇꯪ ꯑꯣꯏꯅ ꯁꯛꯂꯛꯀꯦ ꯃꯤꯠꯌꯦꯡꯗꯗꯤ ꯅꯨꯡꯁꯤꯕꯗꯤ ꯃꯥꯜꯂꯤ ꯊꯃꯣꯏꯗꯅ ꯃꯔꯣꯜ ꯑꯃ ꯂꯣꯜꯂꯤ ꯅꯨꯡꯁꯤꯌꯦꯗꯤ ꯍꯥꯏꯔꯒ ꯊꯃꯣꯏꯗꯨꯗꯤ ꯄꯤꯌꯨ ꯌꯥꯗꯕ ꯄꯥꯝꯃꯦꯗꯤ ꯍꯥꯏꯔꯒ ꯏꯃꯤꯠꯁꯤꯅ ꯎꯕ ꯐꯪꯗꯕ ꯄꯥꯠ ꯅꯪꯗꯤ ꯀꯩꯁꯥꯝꯄꯥꯠꯅꯤ ꯀꯩꯁꯥꯝꯄꯥꯠ ꯀꯩꯁꯥꯝꯄꯥꯠꯅꯤ ꯀꯩꯁꯥꯝꯄꯥꯠ ꯃꯇꯦꯛꯁꯤꯡꯗꯨ ꯆꯪꯉꯤꯁꯦ ꯑꯩꯗꯤ ꯄ꯭ꯔꯦꯝ ꯃꯥꯡꯈ꯭ꯔꯕꯣꯏꯅ ꯅꯪ ꯄ꯭ꯔꯦꯝꯁꯤ ꯃꯥꯡꯈ꯭ꯔꯦ ꯕꯣꯅꯤꯅ ꯁꯛꯄꯅꯦꯅ ꯈꯜꯂꯒ ꯇꯥꯔꯨꯔꯕꯅꯦ ꯉꯥꯏꯍꯥꯛꯇꯪꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯏꯗꯤ ꯑꯁꯥꯕꯅꯦ ꯃꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏꯅꯕ ꯑꯃ ꯂꯩꯗꯥꯏꯅꯦ ꯏꯆꯦ ꯑꯣꯏꯅ ꯅꯨꯡꯁꯤꯕꯤ ꯑꯗꯨꯃꯥꯏꯅ ꯐꯥꯎꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯗꯤ ꯁꯪꯒꯤꯇꯥꯗꯩ ꯑꯃꯨꯛ ꯉꯥꯏꯍꯥꯛꯇꯪ ꯇꯥꯁꯤꯀꯣ ꯁꯪꯒꯤꯇꯥꯒꯤꯁꯨꯀꯣ ꯁꯪꯒꯤꯇꯥꯅ ꯀꯔꯝꯕꯒꯤ ꯃꯈꯣꯟꯗ ꯈꯣꯟꯖꯦꯜꯗ ꯏꯁꯩ ꯁꯛꯄꯤꯅꯤꯡꯕ ꯑꯝꯇꯪ ꯑꯩꯈꯣꯏ ꯚꯤꯌꯔꯁꯤꯡꯗ ꯈꯨꯗꯣꯜ ꯇꯝꯕꯤꯌꯨ ꯏꯁꯩꯁꯦ ꯁꯛꯄꯗꯤ ꯍꯩꯖꯗꯦ ꯏꯆꯦ ꯑꯩ ꯑꯗꯨꯕꯨ ꯀꯩꯅꯣꯒꯤ ꯑꯩꯅ ꯑꯗꯨꯝ ꯈꯔ ꯁꯥꯖꯕ ꯀꯩꯅꯣꯒꯤ ꯁꯤꯡꯒꯔ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯁꯂꯥꯝ ꯁꯣꯐꯤꯌꯥꯒꯤ ꯈꯣꯟꯖꯦꯜ ꯁꯥꯖꯒꯦ ꯉꯥꯎꯋꯤ ꯁꯣꯅꯔꯤꯕ ꯃꯦꯔꯥꯒꯤ ꯄꯨꯔꯅꯤꯃꯥ ꯁꯨꯝꯍꯥꯠꯂꯤ ꯍꯥꯏꯅꯔꯤꯕ ꯃꯥꯒꯤ ꯐꯖꯕ ꯆꯠꯂꯣ ꯇꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯆꯦꯅꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯩꯅꯣꯅꯦ ꯑꯩꯔꯣ ꯀꯅꯥꯅꯣ ꯀꯥꯏꯁꯦ ꯈꯟꯕꯗ ꯈꯟꯐꯝ ꯈꯪꯉꯣꯏꯕ ꯃꯁꯥꯅꯁꯨ ꯇꯥꯕꯗ ꯑꯩꯁꯨ ꯉꯁꯥꯏꯗꯩ ꯐꯝꯃꯤ ꯁꯂꯥꯝ ꯁꯣꯐꯤꯌꯥꯅꯦ ꯆꯃꯝꯅꯕ ꯐꯥꯎꯗꯣꯏꯅꯦꯕ ꯁꯪꯒꯤꯇꯥꯅꯦꯕꯨ ꯌꯥꯝ ꯄꯥꯝꯃꯦ ꯌꯥꯝ ꯀꯜꯂꯛꯆꯩ ꯑꯩꯃꯛꯁꯨ ꯑꯩ ꯏꯁꯥꯅ ꯌꯥꯝ ꯉꯥꯎꯖꯩꯌꯦ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯌꯥꯝ ꯄꯥꯝꯖꯩ ꯑꯩꯅ ꯍꯩꯖꯗꯕꯅꯤꯅ ꯌꯥꯝ ꯍꯩꯅꯤꯡꯉꯦ ꯑꯗꯣ ꯅꯣꯡꯃ ꯇꯨꯃꯤꯟꯅ ꯀꯣꯟꯅ ꯇꯝꯃꯒꯦ ꯑꯗꯨ ꯃꯈꯥ ꯆꯠꯊꯖꯔꯛꯀꯦꯀꯣ ꯄꯥꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯦ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯐ꯭ꯌꯨꯆꯔꯗ ꯀꯃꯥꯏꯅ ꯇꯧꯔ ꯀꯔꯤ ꯑꯣꯏꯒꯦ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯄ꯭ꯂꯥꯟꯗꯤ ꯂꯩꯕꯤꯒꯦ ꯀꯔꯤ ꯍꯣꯠꯅꯕꯤꯒꯦ ꯂꯩꯕꯤꯒꯦ ꯑꯗꯨꯁꯨ ꯈꯤꯇꯪ ꯁꯦꯌꯔ ꯇꯧꯕꯤꯌꯨ
ꯑꯩꯁꯦ ꯄ꯭ꯂꯥꯟꯁꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯑꯥꯔꯠꯀꯤ ꯂꯝꯁꯤꯗ ꯑꯩ ꯈꯣꯡ ꯊꯥꯡꯖꯤꯟꯒꯦ ꯈꯜꯂꯒ ꯊꯃꯣꯏ ꯁꯦꯡꯅ ꯑꯩꯅ ꯄꯥꯝꯖꯅ ꯊꯥꯡꯖꯤꯜꯂꯛꯑꯕꯅꯤꯅ ꯑꯩ ꯑꯥꯔꯠꯀꯤ ꯂꯥꯏꯟꯁꯦ ꯑꯩꯅ ꯉꯝꯃꯤꯉꯩ ꯑꯩꯅ ꯁꯤꯗ꯭ꯔꯤꯉꯩ ꯍꯥꯏꯇꯥꯔꯦ ꯑꯩ ꯊꯋꯥꯏ ꯍꯛꯆꯥꯡ ꯂꯩꯔꯤꯉꯩ ꯀꯟꯅ ꯍꯣꯠꯅꯔꯒ ꯃꯁꯤꯒꯤ ꯂꯥꯏꯟꯁꯤꯗ ꯑꯩ ꯃꯌꯥꯝꯅ ꯈꯪꯕꯤꯕ ꯑꯗꯒꯤ ꯃꯌꯥꯝꯅ ꯍꯦꯟꯅ ꯊꯣꯏꯗꯣꯛꯅ ꯈꯪꯕꯤꯕ ꯃꯌꯥꯝꯅ ꯄꯥꯝꯅꯕ ꯍꯥꯏꯗꯤ ꯃꯌꯥꯝ ꯈꯤꯇꯪ ꯁꯛ ꯇꯥꯛꯄ ꯉꯝꯕ ꯈꯤꯇꯪ ꯐꯥꯎꯕ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪ ꯐꯥꯎꯖꯕꯗꯤ ꯅꯥꯄ ꯅꯠꯇꯦ ꯑꯩꯈꯣꯏꯁꯦ ꯃꯌꯥꯝꯅ ꯈꯪꯕ ꯍꯦꯟꯕꯗꯣ ꯐꯥꯎꯅꯗꯅ ꯑꯗꯨꯃꯥꯏꯅ ꯑꯐꯥꯎꯕ ꯑꯃꯇꯪ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯃꯇꯪ ꯑꯣꯏꯒꯦꯅ ꯑꯩꯁꯦ ꯈꯟꯖꯔꯤ ꯗꯥꯏꯂꯣꯛ ꯃꯆꯥ ꯑꯃꯇꯪ ꯑꯦꯛꯇꯤꯡ ꯇꯧꯕꯤꯗꯨꯅ ꯑꯩꯈꯣꯏ ꯚ꯭ꯌꯨꯑꯔꯁꯤꯡ ꯑꯃꯇꯪ ꯈꯨꯗꯣꯜ ꯇꯝꯕꯤꯌꯣ ꯍꯥꯏꯕꯁꯦ ꯊꯝꯖꯒꯦ ꯑꯕꯦꯅꯥꯎ ꯁꯥꯔꯣꯀꯣ ꯍꯣꯏ ꯑꯕꯦꯅꯥꯎ ꯁꯥꯔꯗꯤ ꯀꯔꯝꯕ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗ ꯃꯤꯀꯤꯊꯤꯒꯤ ꯑꯣꯏꯅ ꯇꯧꯔꯁꯤꯔꯣ ꯌꯥꯏꯌꯦ ꯃꯤꯀꯤꯊꯤ ꯐꯤꯜꯝꯒꯤꯗꯣ ꯅꯨꯡꯁꯤꯀꯣ ꯃꯇꯝꯗꯣ ꯍꯣꯠꯅꯕ ꯀꯟꯕ ꯃꯤꯗꯤ ꯃꯥꯏ ꯄꯥꯛꯄꯒꯤ ꯃꯇꯣꯂꯣꯝꯃꯤ ꯍꯥꯏꯕꯁꯦ ꯁꯥꯟꯇꯒꯤ ꯄꯨꯟꯁꯤ ꯎꯔꯒ ꯈꯪꯕ ꯉꯝꯃꯤ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ ꯌꯥꯏꯐ ꯃꯪꯒꯣꯜ ꯄꯤꯕꯤꯕ ꯂꯥꯛꯄ ꯃꯤꯑꯣꯏꯗ ꯗꯣꯈꯤꯅꯥ ꯇꯧꯗ꯭ꯔꯕꯗꯤ ꯇꯧꯏꯗꯦ ꯍꯥꯏꯅꯤ ꯄꯥꯏꯁꯤꯟꯕꯤꯌꯨ ꯄꯨꯟꯁꯤ ꯑꯣꯏꯅ ꯌꯨꯝ ꯄꯥꯜꯂꯛꯀꯗꯨꯅ ꯎꯁꯛꯇꯨꯅ ꯂꯥꯛꯈꯤꯕꯅꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯈꯪꯍꯧꯗꯅ ꯍꯣꯡꯂꯛꯄ ꯎꯆꯤꯟ ꯋꯥꯇꯥꯒꯤ ꯃꯇꯝꯗ ꯈꯪꯍꯧꯗꯅ ꯄꯩꯁꯤꯜꯂꯛꯄ ꯂꯩꯆꯤꯟꯒꯤ ꯃꯇꯧꯀꯣ ꯅꯨꯡꯁꯤꯕꯅ ꯄꯥꯊꯣꯛꯂꯕ ꯊꯃꯣꯏꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯐꯝꯗꯒꯤ ꯅꯨꯡꯁꯤꯕꯤ ꯀꯌꯥꯅꯤꯒꯤ ꯈꯟꯗꯨꯅ ꯋꯥꯁꯛꯇꯨꯅ ꯂꯥꯛꯈꯤꯕꯅꯤ ꯋꯥꯁꯛꯇꯨ ꯑꯣꯏꯔꯕ ꯑꯩꯁꯦ ꯃꯁꯤꯗꯤ ꯃꯤꯀꯤꯊꯤ ꯑꯃꯒ ꯃꯥꯟꯕ ꯇꯥꯔꯦ ꯑꯩ ꯄꯥꯜꯂꯔꯣꯏꯗꯕꯤ ꯑꯩ ꯄꯥꯜꯂꯔꯣꯏ ꯑꯩ ꯆꯠꯂꯒꯦ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ ꯃꯇꯝ ꯉꯥꯏꯍꯥꯛ ꯂꯧꯖꯈꯤꯒꯦ ꯉꯁꯤ ꯑꯩꯅ ꯐꯤꯕꯝ ꯑꯁꯤ ꯑꯣꯏꯔꯛꯄꯗ ꯃꯤꯑꯣꯏ ꯑꯃꯒꯤ ꯂꯃꯟ ꯌꯥꯝ ꯆꯥꯎꯅ ꯇꯣꯟꯁꯤꯜꯂꯦ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯜꯂꯒꯗꯕꯤ ꯑꯩꯅ ꯃꯤꯑꯣꯏ ꯑꯗꯨꯅ ꯄꯤꯔꯛꯄ ꯄꯣꯠꯁꯛꯁꯦ ꯄꯨꯗꯨꯅ ꯆꯠꯂꯕꯗꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯃꯥꯒꯤ ꯅꯨꯡꯁꯤꯕꯁꯦ ꯄꯨꯗꯨꯅ ꯆꯠꯂꯅꯤ ꯃꯥꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯁꯨꯝ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯅꯤꯌꯦ ꯀꯩꯅꯣ ꯑꯩꯗꯤ ꯁꯨꯝ ꯆꯞ ꯃꯥꯟꯅꯩ ꯋꯥꯈꯜꯁꯤꯗꯀꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯁꯤꯗꯀꯣ ꯍꯥꯏꯗꯤ ꯑꯕꯦꯅꯥꯎꯅꯦꯅ ꯈꯜꯍꯟꯕ ꯉꯝꯕ ꯆꯤꯡꯁꯤꯟꯕꯗꯣ ꯑꯩꯈꯣꯏ ꯁꯣꯏꯅꯀꯤ ꯑꯌꯦꯡꯕꯁꯤꯡꯅꯁꯨ ꯐꯥꯎꯕꯤꯔꯝꯒꯅꯤ ꯑꯩ ꯏꯁꯥꯃꯛꯇꯁꯨ ꯐꯥꯎꯖꯩ ꯑꯗꯒꯤ ꯄꯥꯔꯤꯁꯦ ꯀꯩꯀꯨ ꯑꯃꯨꯛ ꯀꯧꯅꯤꯡꯉꯦ ꯕꯣꯅꯤ ꯑꯃꯨꯛ ꯀꯧꯅꯤꯡꯉꯦ ꯑꯗꯩ ꯃꯨꯛꯈꯥꯏ ꯑꯃꯨꯛ ꯀꯧꯅꯤꯡꯉꯦ ꯀꯩꯀꯨ ꯄꯥꯔꯤꯒꯤ ꯍꯥꯏꯐꯝ ꯈꯪꯗꯦ ꯄꯥꯔꯤꯒꯤꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯩ ꯁꯪꯒꯤꯇꯥꯁꯦ ꯑꯩꯅ ꯎꯖꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯈꯣꯟ ꯁꯥꯕꯁꯦ ꯏꯆꯦ ꯃꯌꯥꯒꯤꯁꯨ ꯁꯥꯕ ꯊꯦꯡꯅꯖꯈꯤ ꯍꯣꯏ ꯁꯥꯖꯩ ꯁꯥꯒꯤꯀꯣ ꯑꯗꯨꯝꯇ ꯈꯨꯗꯣꯜ ꯇꯝꯕꯤꯌꯨꯅꯦ ꯍꯥꯏꯗꯤ ꯃꯄꯥꯅꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯐꯤꯜꯝ ꯑꯃꯈꯛ ꯂꯩꯈꯤꯕ ꯏꯆꯦ ꯃꯌꯥꯅ ꯀꯩꯀꯨꯗ ꯊꯤꯅ ꯆꯩꯕ ꯑꯃ ꯌꯥꯎꯈꯤꯕꯗꯣ ꯕꯁꯟꯇ ꯅꯨꯡꯉꯥꯏꯔꯝꯗꯥꯏꯒꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗꯣ ꯑꯝꯇꯪ ꯆꯩꯕꯤꯌꯨ ꯀꯩꯒꯤꯅꯣ ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕ ꯂꯝꯕꯤꯁꯦ ꯅꯈꯣꯏ ꯑꯅꯤ ꯑꯍꯨꯝꯗꯪ ꯆꯠꯄꯗ ꯑꯁꯨꯛ ꯌꯥꯝꯅ ꯄꯤꯛꯊꯜꯍꯜꯂꯤꯁꯤꯕꯣ ꯁꯥꯏꯠ ꯈꯤꯇꯪ ꯇꯧꯔꯒ ꯆꯠꯄ ꯌꯥꯗꯕ꯭ꯔꯣ ꯍꯣꯏ ꯑꯗꯨꯒ ꯁꯠꯃꯤꯟꯅꯩꯁꯦ ꯆꯣꯔ ꯊꯧꯒꯤꯗꯒ ꯅꯨꯄꯥ ꯑꯩꯈꯣꯏ ꯂꯩꯕ ꯑꯝꯇ ꯊꯧꯖꯤꯜꯂꯤꯁꯤ ꯁꯨꯝꯁꯤ ꯉꯥꯎꯔꯕꯣ ꯅꯠꯇꯦꯕ ꯁꯨꯝꯁꯤ ꯉꯥꯎꯔꯕꯣ ꯍꯦ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯑꯩ ꯀꯣꯂꯦꯖꯁꯤꯒꯤ ꯑꯣꯖꯥꯅꯤ ꯑꯦꯠꯂꯤꯁ ꯑꯩ ꯅꯉꯣꯟꯗꯒꯤ ꯔꯦꯁꯄꯦꯛ ꯄꯥꯝꯃꯤ ꯅꯪꯅ ꯑꯗꯨꯒꯨꯝꯕ ꯃꯦꯅꯔꯗꯨ ꯅꯪꯅ ꯀꯅꯥꯅ ꯇꯥꯛꯄꯤꯔꯛꯏ ꯍꯥ ꯑꯩꯗꯤ ꯁꯣꯝꯁꯦ ꯀꯣꯂꯦꯖꯁꯤꯒꯤ ꯑꯣꯖꯥꯅꯤ ꯈꯪꯗꯅ ꯍꯥꯏꯖꯕꯅꯦ ꯋꯥꯔꯧꯕ ꯌꯥꯗꯕꯤꯗ ꯆꯪꯕꯤꯔꯣ ꯌꯥꯔꯦ ꯉꯁꯤꯒꯤꯗꯤ ꯑꯩꯅ ꯅꯪꯕꯨ ꯉꯥꯛꯄꯤꯔꯕꯅꯤ ꯃꯇꯨꯡꯗꯗꯤ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯇꯧꯕ ꯌꯥꯗꯦꯀꯣ ꯄꯥꯔꯤꯅ ꯑꯩꯈꯣꯏꯒꯤ ꯃꯈꯣꯟ ꯀꯌꯥ ꯑꯃ ꯃꯈꯜ ꯃꯊꯦꯜꯁꯦ ꯁꯥꯕꯤꯔꯤꯀꯣ ꯑꯁꯤ ꯃꯇꯥꯡꯁꯤꯗ ꯑꯩꯅꯁꯨ ꯅꯣꯡꯃ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯀꯝꯄꯤꯌꯔ ꯇꯧꯕ ꯃꯐꯝꯗ ꯊꯦꯡꯅꯖꯕꯗ ꯑꯩꯈꯣꯏꯒꯤ ꯗꯥꯏꯂꯣग ꯑꯩꯈꯣꯏꯒꯤ ꯀꯤꯗꯅꯤ ꯄꯤꯕꯩ ꯃꯇꯥꯡꯗꯣ ꯑꯗꯨꯁꯨ ꯑꯗꯨꯝ ꯇꯥꯖꯈꯤ ꯅꯁꯥ ꯅꯨꯄꯤ ꯅꯨꯄꯥ ꯗꯕꯜ ꯁꯥꯔꯒ ꯑꯗꯨꯁꯨ ꯑꯩ ꯌꯥꯝ ꯉꯛꯑꯦ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛꯇꯪ ꯇꯧꯕꯤꯌꯨ ꯑꯗꯨꯗꯣ ꯑꯩꯈꯣꯏ ꯗꯥꯁ ꯁꯨꯔꯒꯤ ꯍꯣꯏ ꯇꯧꯖꯒꯦ ꯑꯗꯨꯒ ꯆꯦꯍꯔꯥ ꯃꯣꯇꯤꯅꯦ
ꯐꯨꯜ ꯑꯣꯏꯅ ꯇꯧꯔꯣ ꯍꯥꯏꯔꯁꯤꯅ ꯍꯥꯏꯁꯦ ꯃꯇꯦꯛ ꯑꯃ ꯁꯨꯝ ꯇꯧꯕꯤꯌꯨ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯔꯤꯅ ꯅꯨꯄꯥꯒꯤ ꯈꯣꯟꯖꯦꯜꯗ ꯑꯃꯨꯛ ꯁꯥꯔꯒ ꯅꯨꯄꯤ ꯈꯣꯟꯖꯦꯜ ꯁꯨꯝ ꯑꯣꯜꯂ ꯇꯧꯕꯤꯈꯤꯕꯗꯣ ꯑꯗꯨ ꯑꯝꯇꯪ ꯇꯧꯕꯤꯌꯨ ꯅꯆꯥꯅ ꯍꯥꯏꯖꯕꯁꯤꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯥꯏꯔꯒꯦꯅꯤ ꯃꯥ ꯑꯩ ꯊꯗꯣꯏꯁꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯃꯥꯁꯦ ꯑꯩꯒꯤ ꯑꯣꯏꯖꯔꯒꯦ ꯍꯥꯏꯕꯅꯤ ꯑꯩ ꯃꯥꯕꯨ ꯍꯥꯠꯀꯦ ꯇꯨꯞꯀꯦ ꯍꯥꯏꯕꯃꯛꯇꯤ ꯅꯠꯇꯦꯗꯅꯤ ꯃꯥ ꯌꯦꯡꯉꯨ ꯊꯗꯣꯏ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯈꯤꯗꯅ ꯀꯔꯤꯒꯨꯝꯕ ꯅꯪꯒ ꯕꯤꯛꯇꯔꯒ ꯀꯥꯏꯅꯔꯕꯗꯤ ꯅꯪ ꯑꯩꯒ ꯂꯨꯍꯣꯡꯒꯗꯕꯅꯤ ꯍꯥꯏꯗꯅ ꯍꯧꯖꯤꯛꯇꯤ ꯕꯤꯛꯇꯔꯁꯨ ꯂꯤꯟꯊꯣꯏꯒ ꯂꯨꯍꯣꯡꯈ꯭ꯔꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯪ ꯑꯩꯒ ꯂꯨꯍꯣꯡꯉꯁꯤꯕ ꯊꯗꯣꯏ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯗꯨꯕꯣ ꯅꯪ ꯍꯣꯏ ꯍꯥꯏꯔꯨꯕꯁꯦ ꯊꯗꯣꯏ ꯅꯪꯁꯦ ꯅꯪꯒꯨꯝꯅ ꯋꯥꯈꯜ ꯌꯥꯎꯗꯕ ꯅꯨꯄꯥꯁꯦ ꯑꯩ ꯄꯨꯟꯁꯤꯗ ꯑꯅꯤꯁꯨꯅ ꯊꯦꯡꯅꯗ꯭ꯔꯤ ꯅꯪ ꯚꯥꯞ ꯌꯥꯝ ꯇꯥꯗꯕ ꯃꯤ ꯃꯥꯜꯂꯦ ꯅꯪ ꯋꯥꯈꯜ ꯌꯥꯝꯅ ꯌꯥꯎꯗꯦ ꯑꯩꯁꯦ ꯍꯤꯡꯂꯤ ꯍꯥꯏꯕꯗ ꯉꯥꯏꯔꯕꯤꯅꯦ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯂꯣꯏꯔꯕꯤꯅꯦ ꯑꯇꯥ ꯂꯣꯏꯗ꯭ꯔꯤ ꯊꯗꯣꯏ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯂꯣꯏꯔꯒꯦ ꯈꯟꯕ ꯆꯈꯩꯗꯨꯒꯤ ꯋꯥꯡꯃꯗꯁꯨ ꯅꯪꯒꯤ ꯑꯇꯣꯞꯄ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯏꯕ ꯌꯥꯔꯤ ꯊꯗꯣꯏ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯂꯣꯏꯗ꯭ꯔꯤ ꯊꯗꯣꯏ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯊꯗꯣꯏ ꯑꯩꯁꯨ ꯈꯪꯉꯤ ꯅꯪꯅ ꯕꯤꯛꯇꯔꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯍꯥꯏꯕ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤꯗꯥꯏꯅꯦ ꯍꯟꯗꯛ ꯃꯄꯣꯛꯁꯤꯃꯗꯤ ꯂꯥꯏꯔꯗꯅ ꯃꯄꯣꯛ 9 ꯐꯥꯎꯕ ꯅꯪꯁꯦ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯂꯣꯏ ꯍꯥꯏꯗꯅ ꯑꯩꯅ ꯍꯥꯏꯈꯤ 9 ꯁꯨꯕ ꯃꯄꯣꯛꯇꯨꯃꯇꯪꯗꯤ ꯅꯪꯁꯦ ꯑꯩꯒꯤ ꯑꯣꯏꯖꯒꯦ ꯍꯥꯏꯗꯅ ꯌꯦꯡꯉꯨ ꯊꯗꯣꯏ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯃꯅꯤꯄꯨꯔꯒꯤ ꯑꯐꯥꯎꯕ ꯗꯥꯛꯇꯔ ꯀꯌꯥ ꯑꯃꯁꯨ ꯇꯥꯟꯅꯔꯛꯂꯕꯅꯤ ꯅꯪꯒ ꯑꯩꯒ ꯄꯥꯁ ꯁꯦꯛꯇꯔ RS ꯐꯦꯛꯇꯔ ꯇꯤꯆꯦꯁꯨ ꯃꯦꯆꯤꯡ ꯑꯣꯏ ꯑꯩꯉꯣꯟꯗ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯤꯕ ꯅꯪꯒꯁꯨ ꯆꯞ ꯆꯥꯅꯕ ꯑꯩꯉꯣꯟꯗ ꯀꯤꯗꯅꯤ 2 ꯌꯥꯎꯔꯤ ꯊꯗꯣꯏ ꯑꯩꯉꯣꯟꯗꯒꯤ ꯀꯤꯗꯅꯤ ꯑꯃ ꯅꯉꯣꯟꯗ ꯄꯤꯒꯅꯤ ꯊꯗꯣꯏ ꯑꯩ ꯂꯩꯔꯤꯉꯩꯗ ꯅꯪ ꯉꯁꯤꯒꯤ ꯇꯥꯏꯕꯪꯄꯥꯟꯗꯁꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯌꯥꯔꯣꯏ ꯊꯗꯣꯏ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯗ꯭ꯔꯕꯁꯨ ꯍꯟꯗꯛꯀꯤ ꯃꯄꯣꯛꯁꯤꯃꯇꯪꯗꯤ ꯑꯩꯉꯣꯟꯗ ꯌꯥꯎꯔꯤꯕ ꯀꯤꯗꯅꯤ ꯑꯅꯤꯁꯤ ꯄꯤꯗꯨꯅ ꯅꯪꯒꯤ ꯊꯋꯥꯏꯗꯨꯃꯇꯪꯗꯤ ꯀꯜꯂꯝꯃꯒꯦꯕ ꯊꯗꯣꯏ ꯄ꯭ꯂꯤꯖ ꯂꯣꯏꯁꯟꯒꯦꯁꯦ ꯌꯥꯔꯦ ꯀꯔꯤ ꯅꯨꯄꯥꯅꯣ ꯀꯤꯗꯅꯤ 9 ꯁꯨꯕ ꯃꯄꯣꯛꯁꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗ ꯅꯨꯄꯤ ꯀꯌꯥꯗꯤ ꯊꯦꯝꯃꯨꯔꯒꯦ ꯁꯣꯅꯤꯌꯥ ꯃꯤꯁ ꯑꯝꯇ ꯆꯠꯁꯟꯕꯤꯌꯨ ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯦ ꯌꯥꯝ ꯌꯥꯝꯕꯅꯦ ꯅꯍꯥꯟꯃꯨꯛꯁꯨ 9 ꯁꯨꯕ ꯃꯄꯣꯛ ꯀꯥꯏꯅ ꯍꯥꯏꯔꯒ ꯌꯥꯝ ꯇꯧꯈ꯭ꯔꯕꯅꯦ ꯃꯤꯁꯦ ꯅꯪꯕꯣ ꯑꯗꯨ ꯑꯩꯗꯤ ꯊꯣꯡꯅ ꯆꯥꯈ꯭ꯔꯦꯗ ꯈꯪꯍꯧꯗꯕ 9 ꯁꯨꯕꯁꯤꯅ ꯑꯩ 9 ꯁꯨꯕꯁꯤ나 ꯀꯅꯥ 9 ꯁꯨꯕꯁꯤꯅ ꯀꯅꯥ ꯑꯣꯏꯕꯤꯔꯤꯅꯣ 9 ꯁꯨꯕꯗꯅꯤ ꯏꯆꯦ ꯂꯩꯖꯔꯦ ꯂꯩꯖꯔꯦ ꯑꯗꯨꯒ 9 ꯁꯨꯕꯁꯤ ꯇꯁꯦꯡꯅ ꯂꯩꯖꯔꯒꯗꯤ ꯑꯩꯈꯣꯏ ꯁꯣꯅꯤꯌꯥ ꯃꯆꯥ ꯂꯩꯔꯦ ꯃꯌꯥꯝ ꯋꯥꯔꯧꯕ ꯌꯥꯗꯦ ꯊꯦꯡꯛ 9 ꯁꯨꯕꯗꯅ ꯀꯅꯥ ꯃꯥꯄꯟꯒꯤꯗꯤ ꯏꯆꯦ ꯂꯥꯛꯑꯀꯥꯟꯗ ꯈꯟꯅꯔꯁꯤ ꯀꯩꯅꯣꯅꯤ ꯃꯥꯏꯁꯦ ꯌꯥꯝ ꯂꯨꯔꯤꯀꯣ ꯌꯥꯝ ꯂꯨꯔꯦ ꯑꯗꯨꯅ ꯃꯥꯄꯟ ꯂꯩꯔꯦ ꯂꯩꯕꯤꯔꯕꯣ ꯂꯩꯔꯦ ꯏꯆꯦ ꯂꯩꯔꯦ ꯇꯁꯦꯡꯅ ꯃꯈꯣꯟ ꯑꯃ ꯂꯩꯖꯔꯒꯗꯤ ꯍꯣꯡꯗꯣꯛꯄꯤꯔꯒ ꯍꯥꯏꯕꯤꯔꯒꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯤ ꯍꯣꯡꯗꯣꯛꯄꯤꯔꯣ 9 ꯁꯨꯕꯒꯤꯗ ꯇꯥꯛ ꯑꯃ ꯇꯧꯗꯣꯏꯅꯦꯕ ꯇꯧꯗꯣꯏꯅꯦ ꯍꯥꯏꯕꯤꯔꯛꯑꯣ ꯑꯍꯟ ꯇꯧꯖꯔ ꯅꯍꯥ ꯑꯗꯨꯝ ꯇꯧꯖꯔ ꯏꯆꯦ ꯑꯍꯟꯂꯣꯝꯗꯒꯤ ꯂꯥꯛꯑꯁꯨ ꯌꯥꯏ 이베마 아이네 아이 마pan 주부도 너 강ning 그러네 아이나네 아이나 한번 저러 아이 마pan 주부도 알레오래 마드네 lamlam lapi maming palum si kai ko ai mayam yauri aduna ne mapan jubudo malairebani tara subdi khalaki yare ko 야닝어버 솜디 하이비닝버 레레가디 카탄 코이 단자스 로비로 틱드세 호비로 ꯆꯩꯕꯗꯤ ꯌꯥꯝ ꯆꯩꯅꯤꯡꯕꯅꯦ ꯑꯗꯣ ꯃꯥꯁꯦ ꯃꯌꯥꯝ ꯆꯩꯕꯁꯦ ꯇꯥꯁꯜꯂꯒ ꯃꯥꯁꯦ ꯒ꯭ꯌꯥꯟ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯅꯤ ꯃꯀꯣꯛꯁꯦ ꯃꯥꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯀꯣꯐꯤ ꯋꯤꯠ ꯇꯣꯝ ꯃꯤꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯁꯨꯃꯥꯏꯅ ꯑꯩꯗꯤ ꯑꯩ ꯑꯣꯏꯕꯩ ꯅꯤꯡꯉꯨꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯄꯥꯔꯤꯒꯤꯗꯤ ꯍꯩꯔꯣ ꯆꯥꯛ ꯆꯥꯔꯁꯨ ꯑꯗꯨꯝ ꯋꯥꯈꯜꯁꯤꯗꯁꯦ ꯌꯨꯝꯗꯒꯁꯦ ꯋꯥꯔꯤ ꯁꯥꯕ ꯃꯇꯝꯗ ꯅꯊꯟꯗ ꯆꯥꯁꯥꯔꯝꯗꯧ ꯃꯥꯟꯗ꯭ꯔꯦ ꯃꯤ ꯄꯨꯝꯅꯃꯛ ꯄꯨꯟꯁꯤꯜꯂꯒ ꯑꯗꯨꯝ ꯂꯩꯕ ꯃꯌꯥꯝ ꯌꯨꯝ ꯑꯃꯗ ꯃꯤ 5-10 ꯂꯩꯕꯒꯤ ꯇꯥꯏꯞꯇ ꯅꯊꯟꯗꯅ ꯑꯗꯨꯝ ꯄ꯭ꯔꯖꯦꯟ ꯇꯧꯔ ꯂꯩꯔꯝꯗꯧ ꯃꯥꯜꯂꯦꯕ ꯑꯗꯨꯃꯥꯏꯅꯁꯨ ꯇꯧꯕꯤꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯕꯤꯒꯦ ꯍꯥꯏꯗꯤ ꯏꯃꯥꯗ ꯋꯥꯔꯤ ꯁꯥꯕ ꯃꯇꯝꯗ ꯐꯦꯃꯤꯂꯤꯗ ꯋꯥꯔꯤ ꯁꯥꯕ ꯃꯇꯝꯗ ꯃꯈꯜꯒꯤ ꯁꯥꯏꯋ ꯑꯣꯜ ꯋꯥꯔꯤꯒ ꯁꯥꯕꯤꯕ꯭ꯔꯣ ꯁꯥꯏ ꯍꯧꯖꯤꯛ ꯑꯩ ꯁꯤ ꯇꯣꯝ ꯇꯤꯚꯤ ꯂꯥꯛꯑꯝꯗꯥꯏꯁꯨ ꯁꯥꯔꯝꯃꯤꯅꯤ 이제 ꯌꯨꯝꯗ ꯀꯩ ꯍꯥꯏꯅ ꯁꯥꯕꯤꯔꯝꯃꯦꯕ ꯁꯨꯝ ꯄꯥꯕꯨꯡ ꯆꯤꯡꯂꯦꯟ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯝꯃꯤꯅꯦ ꯀꯃꯥꯏꯅ ꯀꯔꯤꯅꯣ 이ꯕꯦꯝꯃ ꯑꯩꯁꯤ ꯉꯁꯤꯁꯤ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯇꯣꯝ ꯇꯤꯚꯤꯗ ꯎꯅꯗꯣꯔꯤꯅꯤꯁꯤ ꯅꯣꯏ ꯈꯪꯗꯕ꯭ꯔꯥ ꯍꯩ ꯃꯟꯖꯨꯔꯤ ꯑꯗꯨꯒ ꯀꯔꯤꯅꯣ ꯏꯆꯥꯁꯤ ꯏꯁꯨꯁꯤ ꯑꯍꯜ ꯂꯃꯟꯁꯤ ꯀꯔꯤ ꯋꯥꯠꯂꯤ ꯌꯦꯡꯖꯟꯗꯗꯅ ꯐꯤꯔꯣꯟꯒꯁꯤ ꯏꯁꯇꯤ ꯇꯛꯇꯦꯅꯦ ꯃꯁꯤ ꯀꯔꯤꯅꯣ ꯃꯁꯤ ꯃꯃꯥꯏꯁꯤ ꯃꯁꯤ ꯊꯥꯖꯤꯜꯂꯛꯇꯅ ꯆꯠꯊꯣꯛꯗꯦ ꯅꯣꯏ ꯏꯃꯨꯡꯁꯤ ꯕꯦꯔꯥꯅꯤ ꯑꯩ ꯆꯠꯂꯦ ꯍꯥꯏꯔꯝꯃꯤꯅꯦ ꯌꯥꯝ
ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯁꯪꯒꯤꯇꯥꯁꯨ ꯍꯥꯏꯔꯝꯕ꯭ꯔꯣ ꯍꯥꯏꯔꯝꯃꯤ ꯆꯦ ꯑꯩꯁꯨ ꯑꯩꯁꯨ ꯑꯩꯅ ꯍꯥꯏꯔꯝꯕꯗꯣ ꯉꯁꯥꯏ ꯃꯌꯥꯒꯤ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯝꯃꯦ ꯃꯌꯥꯒꯤꯗ ꯍꯥꯏꯔꯝꯃꯦ ꯍꯥꯏꯗꯕꯤꯔꯛꯑꯣ ꯏꯃꯥ ꯑꯩꯁꯦ ꯉꯁꯤꯁꯦ ꯌꯥꯝ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯒꯤ ꯀꯩꯅꯣ ꯈꯪꯗꯦ ꯖꯣꯂꯤꯗꯣ ꯈꯪꯉꯤꯗꯅ ꯏꯃꯥ ꯑꯗꯨꯅꯅꯦ ꯑꯩꯁꯦ ꯉꯁꯤꯁꯦ ꯌꯥꯝ ꯊꯥꯖꯗꯕ ꯃꯑꯣꯡꯗ ꯑꯩꯁꯦ ꯃꯥꯅ ꯀꯣꯜ ꯇꯧꯔꯒꯅꯦ ꯇꯣꯝ ꯇꯤꯚꯤꯗ ꯑꯃꯨꯛꯇꯪ ꯐꯝꯃꯤꯟꯅꯁꯦꯅ ꯍꯥꯏꯕꯅꯦ ꯑꯗꯣ ꯏꯃꯥ ꯉꯁꯤꯗꯤ ꯔꯤꯌꯦꯂꯤ ꯑꯥꯏ ꯑꯦꯝ ꯁꯣ ꯍꯦꯄꯤ ꯌꯥम चीना नुंगायेना आई इमा अदुनो आई चलुखिगेको टॉम टीवीगी बाय काय हायरमे चे ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯗꯣ ꯁꯪꯒꯤꯇꯥ ꯇꯨꯡꯒꯣꯏꯅ ꯑꯩꯈꯣꯏ ꯁꯪꯒꯤꯇꯥꯁꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯐꯤꯜꯝ ꯏꯟꯗꯁꯇ꯭ꯔꯤꯁꯤꯗ ꯑꯩꯈꯣꯏ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯗꯤ ꯍꯥꯏꯕꯤꯔꯛꯑꯒꯗꯤ ꯑꯩꯈꯣꯏ ꯆꯪꯕꯤꯒꯗ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕꯤꯅꯤ फिल्मगीदा सेंगना करीगुंबा लाइबो फदना आइगा चानबा आइना तौजरिबा मिमिक्री सिदा चानबा मोइना सिमा सुमाइना सेगी रोल सिमदी कान चानरनी कान खलक पदुदति दुमाइन हाबिरागदि आइसु कन्ना होनजरगा यागद्रा यारोइद्रा हाइबदुमदि आइना कन्ना होनजरगा प्रैक्टिस तौजरगा दुमाइना फिल्म दा दुमाइना यावनबगे दुम तंजा पिबिरागदि लौजनी फिल्म दा कुम तारे से पारी बुद्धि सक्से बुद्धि पारी वहीं ले रहे हैं खुंजे ने दे यूं चुन थोड़ा निंद्रे दे मैम सिगी मखल मथेन ता मैम जी है दी फिल्म दो रसो तंग ले देना मैम है कि मुदा का तो करन तो बा है नोनिंग बगुम तो वो आंगाम मुमी दो अदुगुम्बा ओइना कॉमेडियन ओइना करन ता वे मोंग ले आयम नुंगाई अखोगी प्रोमिसिंग स्टार्स दा फर्स्ट एपिसोड ओइना खुदो तमजबिस त मखोइना सु यंगबिरम दोइने यंगबिरिबा बखोइ पुनमक्ता हाइबिनिबा वही मचा ममतंग खसितंग तेतंग थंबिरम पालिदि असिगी टॉम टीवी सिदा यंगबिरिबा व्यूअर्स सिंदा खोगी ngasi haijagadaudi mayamna akoibu makhatana miyamgi seba tauba phanganbiba amadi akoibu nusibiduna miyamna chingkatbiba nachajingna akoina tawjarakpu matamda soigiba ngasi unajariba sidusu soigiba kaya ma yarom bayai aduda mayamna semtok pirakpa feedback ta comment da simo heningi sima tawhaningi sigi khonjen do kitang honaningi mayamgi comment pibiro aduga comment do lojaraga mayamgi mathang amung tholakpada mayamna pamiba adumak direct phangba ngamboina मैम दा उत्पंग नंबोइना थोक्सरा के ने मैम दा टीवी के माइक संगीता टॉम टीवी बिंग बिरबा व्यूअर्सिंग दा आइना हाइजनिंग बति अखोइगी सुमाइना सैटेलाइट चैनल अमा लाक्तना सुमाइना संदोक पिबसे अखोइजु मफम सिदा कनो तौजरागा लेजरागा सुमाइना मयाम पुमनमक लोइना ताबा सुमाइना येंगबो फंगन बिबा दुकि मतिक टॉम टीवी बु थागचरी लोइना मतम शांगना मयामगी सेवा तौनबो होनजरिबा तौदुना तलालिबा टॉम टीवी बुसु मयाम पुनमकना सपोर्ट तौबिदुना अदुम मयाम महाउ लौबियु अदुगा अखोजु मयामगी सपोर्ट यावदना याबनते अदुदुना मयाम पुनमकना अखोइना हेना सोइगिबा खोटगिबसु मयामना दुम ngakpiraga अखोइना तौजरिबा खरसिदा मयामना दुम पेनबिनवा हेजरी याम नुवाइजै संगीता अमदी पारी ngasi अखोइगी अखोइ स्टूडियो दा अमु खन्ना अखोइगी मथंगदा वा लापिदुना वारि वताइ सानबगी तंजासी अमु लौजरगा अखोइ बियरसिन खुदोल तमजगे अखोइ अकंगनबा मतम मोइजबना खुदोल तमहनिंगबा मयाम मा चिथर ले ओरे पेनदबा मयाम सु है बियरसिन दा सोइ सोइदनसु खसदा फंदो पिरकनी आज अखोइ मतुंगदा तंजा अमु लौजरके सोइदना याबिरउ संगीता जो सोइदना याबिरउ हाइना खुदोल तमजगे अखोइ टॉम टीवी पु मतम चुपदा सपोर्ट तौमिनसि अदो ngasi ओइनदी अखोगी टॉम टीवी ना खोई अनौबा न्यू एपिसोड अहम एपिसोड असिदा खुदोल तमजरिबा अखोगी प्रोमिसिंग स्टार्स मतंग असिदा मिकुब असिदा लोइसिनजगे मथंगी एपिसोड ता अनौबा गेस्ट अनौबा मखल मथेल अमु पुदुरो लाक्सरका ngahaktam oirabsu khoi punna pothaminasi haiba wakhonsi aroiboina thamjage